Female sex worker FSW amasung female injecting drug user IDU singda Kunai na hanthaba meeting the Yengbibana Hepatitis B amadi Sigi screening Touba Phaoba Ngamdana Leire haina All Manipur Positive Women Network ke President Tabitha Pamay na phongdorakle. Wafam asingase Community Network for Empowerment Con Nation Viral Hepatitis Control Program Nation Coalition of People Living with HIV in India amade All Manipur Positive Women Network na sinduda Namdulong Stadium Road ta HIV ga sagonaduna lairiba singbo hepatitis screening tauba amade vaccination kapagi thoramda phongdokhibane. International Testing Week ki manung chana pangthokiba ngasigi thoram aduda puna miyoi kunmanga screening tauke. Makhoi gi manungda miyoi ani hepatitis B positive oiba thengnaki amade miyoi ama hepatitis C positive oiba thengnaki. Pangthokiba thoram adugi matangda wa ngangladuna President Tabitha Pamay na hai FSW amadi female IDU singbu Kunaida hanthaba meeting the Yengbibana natana makhoi bu miyam marakta tinba yadaba amagum thambiri malem gi leimaidagi hepatitis maru phone muthanaba pandamda changsilakliba khongthang sing ase gi manungda makhoi ase high risk kanglup ne high risk kanglup ase maning tamna tholokuna screening tauba phanghandabagum thamba ase laibak thibani makhoi bu maning tamna screening tawkhanba tangai fade hepatitis B ge oinade vaccine lairibanina nganna isada hepatitis 9 natraga nade haibadu khangdoktuna vaccine kaptok horobadi mamal yamlaba punsi kanba ngamgadawribani high risk khak natana miyamna hepatitis screening tawbada ikaiba pokpigano haiki HIV oiro nadaba oiro akhoi sigi awareness amta pinade sigumba screening tawbiradi mapam atai atai dasu akhoi mayam gidamakta yamna mateng oigani negative oiramadi vaccination se akhoi pibada anabado ngakthoe ko adugi damakta akhoi sigi awareness screening vaccination program se akhoi pangthok jabani society na yam stigmatize tawbani na akhoi thorokpada yam nungaitaba ikaiba awaba mayam mayoknari sigumba sisu khara minimize tawbina ba akhoi gi society dasu appeal tawjabani aduga female sex worker amasung akhoi IDUs ki nupi sing amasung widows sing ko akhoi mayam su sigi program asigumba sida thoropada ikaiba yaudana akhoi isa kannabani haibado khanbire hairaga thopirao akhoi mayam